Ngài với cái ông cười được kì. Ngã ngồi đây đã. Chị. Ngắn ba, aku sai lấy được kì. Kay na naman naman maniyang miniyang za. Ayam hayan de ko. As, nang wakal na rong ani he. Nangay pandab da. Ato. Lelang hui mua ni sibo. Kani sinon tarong mino. Yam romantic oi ko. Tàu view, mà khá sẽ thơ view. Ai khơi yên nhớ đi. Khôi mu massage thu dekh bata retna. Lasidi, kanana karino habido. Khangam natro. Oi! Oi! Ingo! Oi! Oi! Tamso, 탱질라니 아이 토이지um 먹도 텔로기게. Hai, nathanda chappa yaroine. Phattaba mi haiba sidi machi marumda tanjaba ngai leramdoine. Hey, adudi nayamana thilju yaine. Nayam boidi thillage da leiramnine. Lao thillage lao. Phare. Tayarangane nakhoi tawragane thimbiruro. Malem di potha jagorsunu. Malem nataw ka da changa potharo. Cho. Nang potharo. Lao. Thôi. Ya dini. Naya maje phare di lum majani. Tayar na to thuruk pa ma ba. Hey, ngan ba. Nang di nupi masak phajaba amga koi leramene ha. Naya ambe yom ta khaira uduna. Wathingan ko tayran. Koi nu ha. Ado tayra. Haju phone pi thiri ke gino ba. Oh, aduni sumi. Aduni.
ꯑꯣ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯣ ꯑꯗꯣ ꯀꯩꯗꯧꯔꯕ ꯂꯥꯏꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤꯅꯦ ꯉꯥꯏꯔꯤꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯑꯗꯨ ꯇꯥꯏꯔꯟ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯑꯣꯏ ꯂꯧꯔꯣꯗꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯂꯧ ꯄꯔꯤ 5ꯁꯨ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯕꯣꯅꯁ ꯄꯣꯏꯟꯠ ꯑꯁ ꯇꯜꯂꯤꯍꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯤꯟꯕꯤꯌꯨ ꯑꯁ ꯇꯨꯃꯤꯟꯅ ꯂꯩꯖꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯕ ꯑꯗꯨ ꯇꯥꯏꯔꯟ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯂꯩ ꯌꯦꯡꯉꯨꯁꯤꯗꯅ ꯆꯠꯁꯦ ꯍꯥꯏꯔꯣ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯅꯨꯡꯉꯥꯏꯅꯤ ꯆꯠꯃꯤꯟꯅꯧꯁꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯅꯣꯏ ꯆꯠꯊꯣꯛ ꯇꯥꯏꯔꯟ ꯂꯥꯛꯑꯣ ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣꯕ ꯂꯥꯛꯑꯣꯁꯤ ꯑꯁ ꯂꯥꯎ ꯇꯜꯂꯤꯍꯦ ꯅꯣꯏꯁꯤꯗꯤ ꯂꯥꯛꯑꯣꯕ ꯇꯥꯏꯔꯟ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯨꯡꯉꯣ ꯑꯁ ꯑꯋꯥꯡꯕ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦꯅꯦ ꯊꯧꯕꯗꯅ ꯅꯦꯝꯃꯤꯕ ꯇꯣꯡꯕꯗꯅ ꯋꯥꯡꯉꯤꯕ ꯇꯥꯏꯔꯟ ꯅꯁꯥꯏ ꯒꯥꯔꯤꯕꯨ ꯀꯥꯈꯠꯂꯨꯁꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯀꯩꯅꯣ ꯁꯤꯗꯤ ꯆꯤꯡꯗꯒꯤ ꯃꯈꯥꯗ ꯌꯦꯡꯊꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯑꯁ ꯇꯥꯏꯔꯟ ꯁꯤꯃꯕ ꯅꯣꯏ ꯃꯥꯡ ꯊꯥꯔꯣ ꯑꯁꯤꯗꯤ ꯉꯥꯟꯕꯣꯏ ꯃꯥꯜꯂꯤ ꯃꯣꯏ ꯂꯪꯋꯥꯟ ꯃꯣꯏꯒꯤꯅꯦ ꯃꯥꯅꯤꯗ ꯑꯩ ꯈꯥꯕ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯇꯨ ꯃꯥꯂꯦꯝ ꯉꯁꯤꯗꯤꯅꯦ ꯇꯥꯏꯔꯟꯒꯤ ꯅꯨꯄꯤ ꯑꯃ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯃꯗꯧꯅꯤꯀꯣ ꯁꯦꯝꯃꯗꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯉꯥꯟꯕ ꯈꯥꯕ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯃꯅꯤꯡꯗ ꯂꯥꯛꯏꯁꯦ ꯀꯔꯤ ꯃꯥꯅꯤ ꯑꯣꯏ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯥꯟꯅꯒꯨꯝꯁꯦ ꯁꯠ ꯊꯧꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯥꯏꯔꯥ ꯆꯠꯂꯣ 이나오자 지도원이 삼선 그러세 ꯊꯧꯖꯤꯜꯂꯣ 허우리니 뭐지? Hello everyone. Ahumgi pandam hairiba Manipuri feature film asi hojiki oina Manguitv hairiba application site available oire. Anova artist sing nusibiba puning thogati boina Manguitv hairiba application asi adongi phone da download toksinbiduna Ahumgi pandam hairiba Manipuri feature film asi bu migeng tabiu naujari artist sing bu nusibiu puning thogati.